Arubapao. COVID-19 na maram oiduna lockdown tokibadagi class 11 da tamliba mahiroi singbu class 12 da promotion pinanaba cabinet na laukiba warep thakta onthoknaba council da khanghankhrai. Uripo Assembly constituency ki manungda laiba chahi humfu ki mathakta laiba miyoi khudingmakta surgical mask sing phangalagani haina Deputy Chief Minister Y. Joy Kumar na phongdokrai. Amade Imphal More lambi ki Lokchau Thong Manaki Wapi Khulmayada LPG puba truck gari ama accident thokpada driver yauna asopa nangkhrai. Kurumjari Times of Manipur News miyeng tabiri bapunang po Elizabeth na taramnong chari hauzik miyam da pau sandok na pizari. Laibak sinba thungna hauzik mayok nariba COVID-19 ki laichat asina maram oiduna haukiba April kunda famkiba State Cabinet na ayawa pikiba amagi matung ina listing ani taramapan kungi oina Manipur da lairiba class 11 da tamliba mahiroi singbu class 12 da promotion pibada ayawa pire haina Schools Education ki Commissioner na thokpa cherol amada khangalakle. Hariba Cabinet mifam ki warep asi thabakta onthoknaba Commissioner ki maikhaitagi Council of Higher Secondary Education Manipur gi Secretary dasu aiba cherol ama ngarang thakre hairi. Central Board of Secondary Education CBSE na lockdown hek loikhibaga class 10 amadi 12 ki exam sing pangthoklagani haina Union Home Resource Development Minister Ramesh Pokhriyal Nisang na ngarang lauthokrai. Mahak na haikibada hek yaribam khai lockdown asi hek lokthokhiba amadi oiriba fifam masina mahusagi fifam da hek hanjilakpaga government asina CBSE gi exam pangthoknaba matam lauthoklagani. Manipur asi COVID-19 free oiba state ama oirabanina Manipur government na athuba matamda mahi tambagi kanglon ama lenga asina puthokpiu haina MSF ki president Sajat Buyamayum na phongdorakle. Ngasi MSF ki office ta pangthokiba pawgi mifam amada Sajat na makha taraduna hai tha asigi haukiba April gi kunmanga da UGC na thokiba notification amagi matung ina lakliba September thadagi session haunabadi hairaga leire adubu Manipur asi haujikti COVID free oiba state ama oirabanina UGC na piriba matamasi ngaibagi mahutta Manipur lenga ki maikhaitigi thausil ama paikhat haninge. Masida sunatana hauzik lockdown amaram oiraga school sing londuna leirabadi Ven vara school fees ozagi tolopi bagi matangda Manipur government na apun bagi oina karigumba policy ama athuba matamda sembiu haina phongdorakhi. Sugumlaba safaraba Manipur state ase koigi India gi mapam atopagi yenguga na khara safaraba laiba ase sise center gi amadi UGC gi guideline sing ase ngaiduna laibagi mahuta Manipur state ki oiba magi yamna positive oiba effective oigadaba magi kano mai tambagi kanglon doma puthopira kanda Manipur gi mahiroi sing ase mai tamba phangan biyo haiba wafam ji ama thamjage amromda koigi school college khara dadi koigi online class ta ujo honagre adu moinamak ayamba institution sing dadi tumina tumdana laithokna ri sigi phibam sida koigi online class phana tawrabasu mahiroi sing da magi lyric sing adigi material mayam do madu yawu phangdragadi online class to bugi wan thoksu thoidona leheloena khanje aduna maram orakanda koigi common oina apunba Manipur gi mai tambai kanglon se kramain tawdana tamangade ge se Manipur lenga na puthopi hoi wafam sema thamjari. Imphal Public Higher Secondary School ki authority singna lockdown manungda school asida tamliba mahiroi singi school gi fees sing lauraroi hairi. Uripo Assembly constituency ki manungda laiba chahi humfugi mathakta laiba miyoi khudimangta surgical mask sing phangalagani haina Deputy CM su oriba Uripo AC ki MLA Yumnam Joy Kumar na phongdokrai. Wafam asing asi Uripo AC asi manungda laiba mafam sing sanitization tawba amadi ahal orba singda surgical mask sing yenthokpaga mari leinana phongdokhibani. Manipur Fire Service ka khusam naraga iroi sembadagi hauraga lamboi khongnang khong yauna mafam kayada hidak sing kapthok liba dusu yengsinkhi lamboi khongnang khongda laiba imoinu sanglenda chahi humfugi mathakta laiba ahal sing dasu surgical mask sing yenthokhi
Section Thaurang aduga mari leinana Deputy CM Y Joy Kumar na makha taraduna Uripo AC gi manungda leiba mafam sing COVID-19 gi chaitheng fangdaba AC ama oinaba pandamda AC asida sanitization tawbagi khongthang asi paikhatpani AC asiga thangnaba atopa AC singsu cover tawgani Amaromda hariba laina asi maru oina chahi yamlaba miyoi singda hena sandokanba amadi naganba maramna AC asida leiba chahi humfugi mathakta leiba singda surgical mask sing fanghalagani Miyamna su laina asi ngakthoknaba piriba chana kanglon sing inbiu haiki Corona virus COVID-19 sigi leiba laina asida khwaidigi hena vulnerable oiba post kanusip section si khoigi ahalaman chahi humfugi mathakta leiba ahalaman adugi mathakta khar sonba aduna amkena yamna hujikkan sigaliba siriba kholiba all india gi oina aduda sunatana kanogi pingi world gi oina tawda hujiki haiba age group sigi mathakini aduna ekoina ahamada kan ahamba phase da aina cover tawgena sinjari basi Ngasi ayuk pung nipan makhairom taba matamda Imphal More Lambigi Lokchau Thong Manaki Wapi Village Mayada LPG Puba truck gari registration number MN07C 4174 ama accident thokrai Hariba truck adu Imphal lomdagi More tamna athanba gas cylinder haptuna lakpada Wapi khul yorakpada Lambigi golaida accident thoktuna gari adu lokhada onthaduna gari driver asopan yaukre hairi Hariba driver adu Moirangdagi Amit Kauba amana thaurakpani hairi Soklaba driver adu Imphal da layengnaba pukhatkhrai amadi More police na mafam aduda laktuna yengsinkhrai Novel coronavirus na maram oiduna lairik tamba fangdraba mahiroi singda kharadang orabasu kananabagidamag Thobal district ki Tekcham da laiba Tekcham Girls Upper Primary School gi oza singna ngarang school asigi mahiroi singi yum da chatuna home assignment semduna yenthokrai amadi sapon amasung marksing su khusinakhrai Ningsing Loop Tekcham Secretary Langpolakpam Priyo Berta Singna Luchingba member sing su saruk yaraduna mahiroi singda notebook pen amasung pencil na chingba polam sing yenthokhi Hiram asiga mari lainana school asigi headmaster su oriba National Teacher Award Mutum Tombi Machana haikibada lockdown amaram oiduna lairik tamba fangdraba amadi remote area da lairiba online gi khudong chaba su fangdraba angang sing asida school gi maikaidagi subject khudimaki oiba home assignment ama semjaduna yenbani masina numit tara subada oza singna amuk lokhatpa lakadabani haiki ngasigi mahiroi singi yum da chatuna home assignment sapon marks amadi notebook na chingba yenbaduda school management committee gi members sing su saruk yakhi ꯑꯩꯈꯣꯏꯅ ꯍꯣꯝ ꯑꯦꯁꯥꯏꯟꯃꯦꯟ ꯍꯥꯏꯗꯅ ꯑꯃꯃꯝ ꯁꯦꯝꯖꯔꯒ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯋꯦꯁꯟ ꯑꯟꯁꯔ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯦ ꯍꯥꯏꯔꯤꯕ ꯍꯣꯝ ꯑꯦꯁꯥꯏꯟꯃꯦꯟꯁꯤ ꯅꯨꯃꯤꯠ ꯇꯔꯥꯅꯤꯒꯤ ꯑꯩꯈꯣꯏ ꯁꯦꯝꯖꯕꯅꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯥꯍꯟꯅꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯌꯨꯝꯗ ꯌꯦꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯞ ꯑꯃꯁꯨꯡ ꯇꯦꯛꯁꯝ ꯒꯔꯜꯁ ꯑꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯈꯠꯆꯔꯤꯕꯅꯤ Kangla Paugi Paumi Ayekpam Birjet Laifam Tera Lokrakpam Laikai da Laibana Masagi Anaba Madagi ngasi ikhang khanghaudana Rims Hospital gi Medicine Ward ta laikanaduna leiriba sigi mafamda All Manipur Working Journalists Union ki mihut kangbu amana mahaki fibam yengsinkhrai Masiga loinana amjugi maikaidigi mahaki ana layengda mateng kharada orbasu oinaba selgi tengbang su khusinakhi Nakalamaromda Nungtilda Fongba English ki pauche Imphal Times ki maikaidagi su ayekpam birji ki mafamda selgi mating pangki haiki Assam ki Kasar district ki makhada leiba Lakhipur subdivision ki manung channa Kaptanpur part 1 haibadi Chingdong laikai kauba maitei khungang asigi sahitya haina khangnaraba self help group asina khulasigi awaba mayok narba yum kuntareta cheng amadi hawai chengwai yenduna mateng pangkhrai Group asina Assam lengaktagi karigumba mateng amata lawdana masa ki senfam na mateng asi pikhibani hairi COVID-19 laichet asiga mari leinana IG Manipur and Nagaland sector CRPF ki civic action program gi saruk ama oina Mongsangai da leiba chamaga mapan battalion CRPF amadi Mongsangai saktam kanba apunba loop anina kusamnana ngasi Sun Club ground Mongsangai gi akoiba da leiba miyoi singda mask hand sanitizer hand wash amadi disinfectant sing yenthokrai
Tengbang ki polam sing yen thokpagi achamba thoram aduda chamaga mapan battalion CRPF ki Narayan Balai battalion asigi official sing social worker AK Ibom Chamadi club asigi thaupuba mioi kya su sarkya khi अखोई दरकार हो खुदिमक तो अखोई मयाम खनरगा लोइन तौसी अदि जॉब कार्ड की फंगे नोई नोई की राइट तो लोइन मत्तना लेरे लेबिबा मेंबर सिंग अदि पंचायत की कांगबु सिंग सिना अखोई की सिगी तौदले पोस्ट सिंग सि कोई इसा नुपी डॉक्टर सिना हाउ टू यूज मास्क हाउ टू यूज सैनिटाइजर्स हाउ टू यूज लाइजोन अखोई कमाई तौदना लाइजोन सि कमाई सिननी मास्क कमाई सिननी खुद कमाई हानि हेद लोइन ताकतिरमे मसी फजना फॉलो तो बिरगा कोविड लेना सी अखोगी मुंगसांगे मदि अकोइबदा सनहंदबु उइसी avoid going out of the house, public places and keep distance. That is the mantra only to fight with coronavirus. So some articles we have bring for you people, and the program is being conducted by 109 battalion, and Government of India is doing all these things for local villagers to make you apprised about the threats of coronavirus and also to make you aware that what to do to fight with the coronavirus. ngasi pangan tabigi club ahom SWYC SEMDO SGSC na punsinduna semkiba COVID-19 task force sa pangan tabi miyam sing na mating panglakpa senfam sing aduna khungang asida leiriba ka hena waraba khudong chadarba imung singda cheng hawai na chingba yenthokre hariba polam sing asibu mating panglakpagi dama COVID-19 task force pangan tabi na thagat pa fundorakle paugi martha na tema prem tang lozari break matung da taram na uchari makhadawa pauda maidai sing na ira thauni taunariba layam sing habadi kauburu marjing wangbrel thangjing na chingba singbu ira thauni bagi thoram kurak lamtaiba thoram ngasi sogolban thangapa mapal da ngasi pangthokrai thoram adu COVID-19 na maram oiduna lockdown leikhibana miyam tindana pangthokhi thoram adu busiliba lining amadi inat yokhatpa punba malem layam gi president moirangthem mega chandra na phongdorakpada hariba thauni thoramasi kalen changlakpagi hanba leipak pokpa numita mahusadagi hauna pangthoktuna lakli कोना पांथोक्तरिबगी मरमदि कोना तंदु लेत्रादबा कोइगी हाइतारे को लेबाकसिगी खुनाइसिगी मालेमसिगी ओइना कोना इंगना तमना शांति लेननाबा कोइगी अइंगबा खुनाइ अमा ओइननाबगी दमकता सुम थौरमसे पांथोकपनि COVID-19 Relief Committee Kakching Khunongna Chatharakpa Tengbang Polam Sing Yenthokpagi Makha Chatharakpa Oina Ngarangsu Kakching Khunonggi Yumthong Sing Yaungna Khulonana Leiba Chingi Khun Ani Haibadi Kalika Lok Amadi Kazi Phung Village Hena Awaba Mayok Nariba Apunba Imung Kundasu COVID-19 Relief Committee Kakching Khunonggi Maikaidagi Tengbang Polam Sing Khusinakhi Makhoigi Maikaidagi Su Committee Asida Chingda Phangba Chananaba Polam Kaya Khudol Tamlakhi Masina chingmi tami aniki marakta lainariba ichininaw oibagi mari adu amuka hena sesin hanba oiragani haibagi thazaba adu committee asida fawi haina phongdorakli ngasi Indian Red Cross Society Manipur branch IRC SMB gi mityang makhada Indian Red Cross Society Jiribam branch na COVID-19 dagi ngakthoknaba haiduna hand sanitizer amadi marksing Jiribam ki media persons Jiri Development Organization Jiri Police CID gi staff Jiri Ima Kaithel da family ba miyoi sing yansang napi yonba sing amadi lamkhai Kaithel da family ba miyoi sing da polam sing asi yanthokhi IRCS JB ki General Secretary H Rajan Kumar na TOMTV da haikibada Indian Red Cross Society Manipur branch ki mityang makhada Indian Red Cross Society Jiribam branch na COVID-19 dagi ngakthokna ba haiduna hand sanitizer amadi mask sing asi yanthokpani Indian Red Cross Society Jiribam branch na state branch ki ming makhada mask amadi hand sanitizer khra khoi ima kaithil gi
इमाइबेनसिंगदा यंथोकजबनी मसिना कोविड-19 असिदगी लापना अखोई लेनबगीदमकता सिंजबनी All Manipur Manpower Upliftment Center ki masalo isang oriba lomi sinmi apun balup Bisnupur District ki ahanba mapok kumon thoram ningthau khong kaithel da leiba loop asigi loisang da achamba thoram amaga loina na pangthokrai thoram gi saruga moina sarukya khiba myoi singda chinjak mipan tangdana ba hona ba lau singugi pothok hengatnaba su nombagi thabak kankhalasi haiba wafom sing khananai nakhi Tauramgi saruga moina ningthau khong Municipal Council amadi Public Parki akoibasu luna na sit senghi. Tamthiraba COVID-19 laina laichada si thengnabada ayuk nungthil nungzu nungsa khaidana miyamgi damak mangzil thana mathau tawriba police personnel singbu ikai khumnaba amasung pukning thogatpa oina ngasi Rural Voluntary Services wangbalna chana thangnaba polam sing khudol tamkhrai Babu Bazar dagi Khongzom Phawgi Imphal More National Highway da mathau tawriba police personnel singda chana thangnaba polam sing khudol tambadu da saruk yakhiba RVS Wangbal gi General Secretary Babita Sapamna miyamna kinaraba COVID-19 asibu thengnanaba honabada miyam gi mang thaduna mathau tawriba police personnel singbu pukning thogatpa amasung ikai khumnaba du utpa oina achamba acha tha si khudol tambani Laina laichada si thengnabada aikhoi khudimak amata oina thaudang lomina si hainasu mahakna makha takhi Miyamda yamna tamthina santokliba akoi COVID-19 gi situation asida duty tawriba makoi bo koina organization gi side tagi pungning thogat poina moina tawriba duty sibu akoi leiriba Manipur gi parja punamaki phanabani khanba moi wakhalona sibu koina pungning thogat poina amadi moi support tawina moi duty manung sida aikoi side tagi angamba Ngasi Wangoi AC gi manung chana leiba chongtham konada COVID-19 coronavirus lockdown ga mari leinana chana thangnaba polam sing thokrai polam sing thokpa da chongtham kona youth development organization gi members sing amadi Huidrom Robindro Singh additional commissioner of income tax su saruhyakhi Hauzi COVID-19 na maram oiduna thengnariba awana sing asigidamak ngasi All Manipur Women Voluntary Association Amova Telo Saiton amadi Salungfam Unit ahumna unit sing asina kwaliba mafam singda leiriba yumthong singda chana thangnaba polam khayak mateng pangkhre hairi Chaliba tha asigi kunda famkhiba cabinet mifamna lawkhiba warep amagi matung ina VDF singi honorarium hengalagani loinana ration gi sanfam su hengalagani haina lawkhiba warep adu lainga asina thabak to onthok piu haina All Manipur VDF Welfare Association na thadorak pacherol amada taksilakli masigi mathakta BDF members singi nomagi oiba khusumal kakpiduna hauzik thengnariba COVID-19 asigi damak mateng pangnaba CM Relief Fund da hapchin binaba thamkhiba wafam adubusu thabok oina pangthokpiu haina cherol asina amuka suhana taksilakli COVID-19 Combat Team of Sanjoy Ahanthemna ngasi su tongan ba mafam singda chana thangnaba polam sing yenthokrai kumbi asigi manungda leiba Saiton Nganukon Bengali khungangdagi Imphal-gi Mahabali yaungna tongan ba mafamda leiba mioi singda COVID-19 ga mari leinana chana thangnaba polam sing adu yenthokhibani Sanjoy Ahanthemna lockdown na maram oiraga awaba taraba kumbi asigi miyamda angamba mateng pangbani haiki Chandel District ki manung chana leiba New Wangparel Village ki Village Authority na khungi khunja singna chingdagi heglakpa manama sing ensang na piamadi mai thananaba sing gari mapot ama kakching runners ki kuthangda tengbang piramle kakching runners ki maikaidagi su cheng chak amadi acha thakaya khudol tamkhrai khudol piba lakhiba New Wangparel khunja singda pawloba lakhiba huyenlan pawgi pawmi gyanan nauremna lupa lising ama tengbang pikrai Ngasigi manama sing ensang na piamadi mai thananaba sing khudol tamlaba aduga mari leinana New Wangparel Village ki Chief Parpa Nehemia Chothena Fongdorakpada COVID-19 sandorakpa thingnaba lockdown leikhibana tampaki ichildinau singna chak thongnaba gas fangnadabagi awaba kaya mayoknariba adu uraga amadi chingtam anida khundariba ichildinau singna chingda hoba manama sing tamda fangba ensang napi arai leita chamina duna lakhi adubu chathariba lockdown asina maram oraga amana amagi ensang chaba fangnaraktaba asi koknaba khungi maikaidagi tengbang asi thilakpani fongdokhi tengbang piraba duga mari leinana Kakching Runners ki event director oriba retired colonel
Naurem Ranjit na fongdorakpada COVID-19 ki lockdown miyam na wanaraba matam asida New Wangparel gi ichil inaw sing na makhoi gi chingda fangjaba manama sing amadi mai thanaba sing gari mapot ama pibirakpa si hainingai leitana thagatpa fongdokchari coronavirus asi tamthiraba laina ama oirabasu aikhoi mioiba masal gi marakta nusinaba ichil inaw oibagi wakhalon lakhaliba amaga gi arai leita tengbang pinaba asina maram oiraga coronavirus na humanity da achoba afaba thaba ama tawbire haina haiba yai haiki Kakching da oiro palen da oiro akhoi su tamgi insang napi se akhoi chaba ngamdre aduna leiba su ngamdre thok su yadrabnena aduna ichine na osam gi tamgi su akhoi gi insang napi da oiro kari da oiro akhoi gi mausa akhoi chaminna ba thangminna ba haipse kitang akhoi da awaba ama oibagi akhoi na sigi share se tawjage haidna akhoi che laksabani haidna asigumba isine naw nusinabagi ithil ama phaureiba asi khaluragadi coronavirus sina akoigi human kind sina afaba thabam tawre na lowi asigumba isine naw leminaba tinnaba saminaba aigi leijaba aigi share tawba asigumba sharing ama laibase masi yamna nungaiba wakhalna yamna new wangpral gi kangubu yamna thagachaningi paugi marthana tema bre amatanga lawsari Kanghanjaba Lamjingba Hospital and Medical Research Institute Private Limited na hauzik oiriba khudong chadaba kaya asigi yenglaga miyam gi damak hospital asigi maternity ward pung kunmari hangduna miyam gi thogal tawjaragani adumakpu hospital asigi atopa department singdi service lepchagani hospital asida lakchangai mamangda makhada pijariba contact number asida han appointment lobiyu amadi patient ka mioi amadagi hena loina biraktanaba khanghanjari ba Lamjingba Hospital and Medical Research Institute Private Limited Rims Southgate Kombirei Kaithel contact number 8258967890 Break matung da taram nok chari makhataba pauda Kakching Irum Mapal da leiba Irum Baptist Church Kakching na church asigi akoiba da leiba laikai ahum da leiba khara Hena sotharaba imung kuntra tareta ngasi chana thangnaba chengchak amadi khusa hamnanaba sapona chingba nomagi changdraba yadraba polam sing tengbang pikhrei tengbang piba duga mari leinana Irum Baptist Church Kakchingi Associate Pastor P Ibo Tombina fongdorakpada India lenga amadi Manipur lenga na coronavirus COVID-19 thengnanaba changsiliba khongthang asida saruk yazaba oina Irum Baptist Church Kakching na church asigi akoibada leiba khara hena fivam soklaba imung kuntra tareta tengbang polam singa si pizabani haki Thawal Ningombam da leiba Sumang Lilagi actor loinana Suhai Mini Garden gi proprietor Sur Athokpamna Masamaki Athokpam Sagai gi Sarkar gi Thabak tahodaba imung Yangkhairomda ngasi COVID-19 na maram oiduna lockdown tawba sida mapal thoktana leiba singda chana thangnaba polam sing mateng pangkhrai Khurai angaubi hairiba Manipuri diesel film asada khurai nupibu hanthana yengba yaba clip khara yawi haibigi matangda tongan ba wafam kayat thoglakliba asigi matangda ngasi coordination body khurai gi mifam ama body asigi office ta pangthokrai Mifam adugi matangda body asigi spokesperson Bon Khurai na haikibada mifam aduna kupna khanaraba matungda producer amadi script writer na athuba matamda film asigi cassette amadi hard copy ama coordination body Khurai da sinaba aduga film asigi matangda punna bab taminadri fawba kaithelda cassette thadok pidaba amadi miyamda uhandaba anishubada Khurai nupi bukarem nariba fazadaba clip asi iramdam Khurai gi yengbiraga social media na chingbada share amadi save tawbiganu masigi matangda film forum nasu midyeng changbiyu haiki TOMTV na akhanana lokhacharakpa adomi khonjel ki thauram ki khuthangda miyamdagi tongan ba wafam kya fongdok pirakpa leptri karam ba miyoi singna kari ba wafam sing thambirakpagi habdu miyam puna muktang taminasi Mapanda lerib isinlaw sing students sing workers sing aduki mate kham thengna waba habde khoi ware ekhoi ai samak Bombay da leibni Bombay side khoi metei musa sohum chamri muk lei sohum chamri si thabak tawnaraga leina bangak-tani aduga family leibus mayam ami yawnari adu thabak tawba haise thabak yam chawna tawnaru pakana amati yawde tha amagi masa gi ngamnaba hingnaba
तोलब खरगा फंगजरगा प्राइवेट कंपनी सिंग थबक तौरग लेजब ngakni ado tha amani phajale akhoi hojik tolop phangaktrisi tolop tha amani phangaktraga adu yamna expensive oiba city amada Bombay gum city amada lerak pa haibase yamna aduki mate kham thena akhoi waba haidu warabni si yauna waraba matam sida Manipur gi state government na ngasi phaba kari mate step amata lobi dabase akhoi mapan lam sida gi akhoi puthok inaba honna bi dabase yamna nungai laibak yam thibani basi athuba matamda puthok inaba honna biu tha ama makhai muk phajale akhoi na smaina manung de leirak pase khoi si sana thana ba leitre paisa leitre aduga karigumba sigi situation sida Manipur sarkar na timina lesson lakpata ragadi masida akhoi gi khwai dagi achoba laibak thibane habase ai hajaning Delhi ki Manipuri macha yamna tadaba chaitabya mafam asida leigiba akhoi Manipuri singdi yum mari manga khatani akhoi gidi ngasi phabo mate ngasi phangjadri akhoi gisu miyeng sanganing lengaki lengaka kusom naraga Manipur bhavan Delhi na bibi liba mate adusu phangba ngamjadri akhoi su mayam nawari padumaina akhoi su wari bani mateng singa si phangna pa lengaki miyeng sanghani lengang na pi pa website sing da register taw haida tawjaki adubu ngasi fawo response mata lakte sanbiduna mari lainaba singi miyeng sanghani ngasi ayu phone ki ba pau se singda kari kari maru ba pau yok khibage habado mem puna miyeng tamnasi Shanghai Express COVID-19 kanba mafam singdi lockdown makha chathadauri Manipur yauna North East ki state manga COVID-19 free oire Poknafam Prime Minister ga CM Singha video conferencing pangthokrai Green Zone Sing lockdown komthoknabu yari State government na disaster management act ki makhada kari tawgadabano khangdrai M Okendro China gi test kit khudaktagi sijanaba lepnaba khanghalaklei COVID-19 की अनाबा खरदा आयुर्वेदिक की ड्रग थागदौरी सना लैबा स्टेट की चीफ मिनिस्टर सिंह प्राइम मिनिस्टर सिंह लॉकडाउन की वा खनख्रे स्टेट अहोम की सीएम सिंह लॉकडाउन जून अहुम फाउबा सांगदोकनिंबगी अपाम फोंदोखरे प्राइवेट स्कूल सिंह लैंगाक्ता माहिरोई सिंह की ट्यूशन फी लौहनबा तकनख्रे भीमी की अरोइबा टेस्ट नेगेटिव ओइरे सोकना समनबा यारे नहारोल की थौदांग PM na COVID-19 की हॉटस्पॉट एरिया सिंगदा लॉकडाउन सांगदोकनी हाइबगी इंगित पीखरे रिजर्व फॉरेस्ट एरिया दा साजिलंबा संग अनी तखाइखरे नॉर्थ ईस्ट की स्टेट निपान की मनुंगदा मंगादी कोरोना वायरस फ्री ओइरे जितेंद्र तमदा लैरिबा सिंगना सुचिंगमी सिंगी मनाक्ता चटपीदुना पुकनिंग थौगतुना अनौबा नुशिनाबा अमा सागतमिनसी हुयेलान पाउ प्राइम मिनिस्टर ना मे अहुम की मतुंगदा लॉकडाउन सांगदोरकपा याय हाइबगी इंगित पीखरे COVID-19 की चैथेंग मीडिया हाउसिंग दा तोलोब कक्थनरे अथौबसिंग की मफम दा हाइकट लेकट तमदुना कुनिथोई शुबा दाग दे की थौरम ममिंगतगी ओइना पांगथोखरे कोरोना वायरस इंडिया दा सियनखिबा मिसिंग 550 सुखरे इचेल एक्सप्रेस लॉकडाउन मनुंगदा गवर्नमेंट मतेंग येंथोपगी मवोंगसी बोट खोमबगा मानरे नियम चुमद्रबदी तुमिना लेरोय कांग्रेस लम हेंदुना रिजर्व फॉरेस्ट एरिया दा सारंबा स्ट्रक्चर अनि फॉरेस्ट डिपार्टमेंट ना तकथोखरे मपालदा लेरिबा सिंग हलकपदा मतेंग पांगनबा खुराई केंद्र की MLA ना वेबसाइट अमा हांगदोखरे मची पुलिस ना मियोय अनिदगी विन पैकेट लिसिंग 15 गा चामा फारे इरैबा कोविड लांथेंगनबदा इंडिया लेंगाक ना मियाम गिदमक पिरकपा चेंग MLA खरना मरनाई की सारीबसी लाइबक थिबनी ओकेंद्रो लॉकडाउन हंदोकनबा PM ना CM सिंगा वारी सानखरे हॉटस्पॉट सिंगददी लॉकडाउन मखा सांगथगदौरी COVID-19 की दमक सेक्शन बमथौ तारी लोइसलकपदा मरुबा पाउ अमुकना पिजरी COVID-19 मरम ओइदुना लॉकडाउन तौखिबदगी क्लास 11 दा तमलिबा माहिरोई सिंगबु क्लास 12 दा प्रमोशन पिननबा कैबिनेट ना लोखिबा वारेब थबक दा ओंथोकनबा काउंसिल दा खंगनख्रे उरीपो असेंबली कॉन्स्टिट्यूएंसी की मनुंगदा लैबा चाही हुंफु की मथक्ता लैबा मियोय खुदिमक्ता सर्जिकल मास्क सिंग फंगलगनी हाइना डेप्यूटी चीफ मिनिस्टर वाई जय कुमार ना फोंदोखरे
Imphal More Lambi ki Lokchau Thong Manaki Wapi Khulmayada LPG puba truck gari ma accident thopada driver yauna asopan nangkrai. Hauziki onedi TOMTV na pizaba Manipuri Paulo Zare meng tabi riba singbo amukana kurumzari.